Lamjingba Group of Companies की Chairman Sanasam Jacky सही कुमापन अपोपो लेखिद्रबा कुला लाइफम थौवाल क्याम सिफाई Chief Judicial Magistrate Imphal West की कोर्ट पुथोकी बोलना था की तरातरुक फाउबा Judicial Custody Remand पीख्रे Ponzi scheme amadi money laundering case ka mari lenana tuan bamiyoi sing amadi group singna wakal khibaga mari lenana Imphal Police Station na mahaki mathakta FIR case nifan register tawkhibani case sing aduga mari lenana Sanasam Jacky police custody remand lawduna lakhibadu matam su khibaga lunana ngase court puthorakhi Sanasam Jacky ki defense counsel na bail da thadok pinaba court haijake adubu Sanasam Jacky ki mathakta akon boina mioi taratarukna wakalakpaga mari lenana lokat ki va last FIR case aduga mari lenana ayona Sanasam Jacky bu APP ki kuthangda formal arrest tawduna adubu Sanasam Jacky ki mathakta akon boina mioi taratarukna wakalakpaga mari lenana lokalak ki va last FIR case aduga mari lenana ayona Sanasam Jacky bu APP ki kuthangda formal arrest tawnaba haijaki hairi Maduda corner case aduge ayoge maikedi ge submission tawrukiba case record yenglaba matung tha asige tarataruk fauba judicial custody remand pikhibani ningsing bayai Sanasam Jacky ED gi team amana sahi asige January 18 da Kolkata ge hotel Novotel dagi fakibagolena Manipur gi mafam manga amadi Gurugram gi mafam anida thibahumba gi thabak sathakibani ED na Kolkata dagi farba matung Kolkata ge court amadage transit remand logtharaba matungda state asida January thada purakibani madugi matungda Sanasam Jacky Chief Judicial Magistrate Imphal West ki court putoklaba matung January 13 fawba judicial custody da thamlakibani mahaki mathakta under Section 4 of Prevention of Money Laundering Act 2002 ki makhada Enforcement Directorate na investigation su satharibani Judicial custody oina Manipur Central Jail Sajiwada thamkiba Sanasam Jacky ki mathakta Imphal Police Station na lokhalakhiba FIR case nipan ga mari lenana court ayaba lawruba matungda February 16 da formal arrest tawbaga lenana Manipur Central Jail da wahong pahung sathakibani Sanasam Jacky kumza lisingani taratrete lisingani kunmathoi fawba Ponzi scheme paketuna investors singda makoine invest tawkiba senpham gi amount adu yamna sauna hangat hangani haibigi thasaba pibaga loinana state asigi manung amasung mapan state singda paisa tanbagi company sing hangdoktuna mahaki group asai salaiba hokibani madugi matungda company asigi policy soiduna kairakpadage investors singda pigidaba thagi interest piba ngamdabadage mahak mapalamda lotuna laikibadage investors singna marilenaba authority singda action lokot pinaba official oiba complaint kya tawguna lakhibani tungda state amasung central government na thamliba enforcement directorate na official case ama lokotuna company asigi managing director oiriba Sanasam Jacky amasung mahaka loinaba business partnership oikiba singi mathakta case ama lokotuna investigation sathaba horakibani